ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯈꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯃꯃꯤꯡꯅ ꯌꯨ-ꯇꯔꯟ ꯐꯤꯂꯝ ꯑꯁꯤ ꯁꯁꯄꯦꯟꯁ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔ ꯐꯤꯂꯝ ꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤꯂꯝꯁꯤ ꯍꯣꯔꯔꯒꯤ ꯃꯁꯛ ꯈꯔꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯗꯥꯏꯔꯦꯛ ꯇꯧꯈꯤꯕꯅ ꯄꯋꯟ ꯀꯨꯃꯥꯔꯅ ꯇꯧꯈꯤ ꯐꯤꯂꯝ ꯑꯁꯤ ꯁꯃꯥꯟꯊꯥ ꯑꯦꯅꯦꯅꯤꯅ ꯀꯨꯝꯈꯤ ꯑꯗꯨꯒ आदि राहुल भूमिका चौला मकोइसिंगसिना सपोर्टिंग रोल दा याउखी फिल्म असिगी मेन प्रोटैगनिस्ट से समांथाना ओइखी फिल्म असिगी हौरपो मतमदा रचनागा माई ममागना ऑक्टो अमा तोंदुना लाक्तमी अदुगा रचनागी ममाना हारकी इंजांग नेना तौरी सिंगसिना हुजितिने सनादगी चोहिना तांगे आइदिने नंगी लोहंबो मतमदने इंजांग लेरजिराबो खलिबनी इमा याम तांगिदे वाथी वाने दंगा कनको अदुगने आइगी लोहंबो मतांदसुने चबे याम आगनो आई मदु वरिदु सानाबा पामदेना हारप नत्रा होइने नंदी पामोइने आइने सी मतांजे पुथरपो मतमदा सबितागिदी मसा लेगरे कवितागिना मसुबु फंगरे कईनो खंगदे मी लोहंबो मतांजे वाइ सानाबजिबु क्राइम के टाइप नना खलिजि कईगिनो होइ मा नना ने गानि वगांगजौ आइदिने आइने रेखिरतन लोरबनी अदु नाइङो लोहंबो पलकनुको आदि कायदगी नंगी वाखलोनो होंगनी एगे येङो अखोई लेगाई ललन की मसानपीदुदी लोहंदुना वॉशिंग मशीन दा चखरे नंगोंदगी था अहुम खतगे तारे दुजु अदुगा फेसबुक दा फोटो का थागलक्तना खोइदे हनीमून तौरी काना लोरे मोइगिदी इमा याम ताइंदको नंग वॉशिंग मशीन नेबु कइनो वाशिंगटन हाइबनी ओ आइगिदिने वॉशिंग मशीन वगैरह वाशिंगटन वगैरह चा मानी अदुनने नंग लोहंग हाइबे वानी मा हनीमून चलगने आदने फोटो कापगने फेसबुक दा थागलपा जे याम लुबा थबक नतिको क्वाइ लुरिजे लाई लाइसु हाइरगने अखोइनने करियर सेमबजिनी ओ खंगजद्रे आइगी लाइवक्सिदिने वॉशिंग मशीन का चा मानागरे नंग मंगारे लाई लाइसु हाइरिजे अदुदुगा आइजना ने कयमता खनबिदेबा आइजिबु वाखन याम पिक टाइप ना गाइदो कईनो इमा यारेदी यारेको मखा तारानो लोहंबोइ मथांजे पलानो मदुदगी रचनाना ऑटो ड्राइवर दु ओनसलगा तामु नंगजु लोहंगाबा लोहंद्री ओ अदु तादिने आइजे फजब्रा फजे अदु तादे होरेने लाइसंगमि ममांग गाइदो खामो दुदुगा इबानि लोहंग थोसी अस कईनो दा इबेमा आइदी रिलेशनशिप ता लेरी मसि हाबगदा ममादनो हारके योमी ऑटो ड्राइवर जिबाउदा नुपी कोइ हाइसनि नंग मंगाइरे कयमता नुपाबा फंगजदबिदा लेरिसे इमा यारे तो यारे कदरोगे नने सो मखा तारतो इतादिने लोहंबो तौदु इतादिने आइ ऑक्टो जेदि सोंथरे सेंसे गिजनि ओ सेंग्रो चिबिग्रो हाइने इदि अदुदुगा नंग लोहंग्रो अदु इमा नंग दोकला सारु सिनि क्याम यावे ओ इ दोकला का ससेते को सोता याम यावे हादुदा कइनंग टॉपिक चेंज तौरिजे टॉपिक चेंज तौ नते अखोय बाबा दो कमाय तौरिगे ओलोइ नपादुने हेने वाखरे यमु नुपा तो पोके हाबदा माना नुपा पोक्सी यादना नंगदबु खंदना नुपा तो पोके याते इमा यारे अदुइ मतांदा अखोइना हाना वारि साना लोइग्रबनि अमु हंचलानु तानिंद्रे ओ यारे आई तांजरगे हायना मखोइसे बस स्टेशन तमना लागलमी अदुदुगा बस अंता लेरमदे कइने बस सिबु जखरजलनि ओ बस सखिबनते अखोइना ngata यारokpayini असे ऑटो ड्राइवर से पैसा क्या नोम तहंगुसे आई माय पेटीएम जिरा पैसा जम कापसनगे रुपा हुमटा ताबने अदो रुपा 3 पिरकदब नोइदी कइगिदो बै रुपा 3 पिदिजे लोगी पोसे म्याम यावजिदी यारे रुपा हुमटा दुम लौ यारे आई नंग पेटीएम दा रुपा हुमटा का खरमनिको कइदो बुइनो न सिगी रुपा दगा पैसा रुपा हुमटा दगी गदम खनरितुना पैसा जु उदा पामब्रो हाजिबो हाइदना रचना ना हाइदना ममा दुबु बस स्टेशन ताना थिलामी रचना से टाइम्स ऑफ इंडिया दा थबक तौरमी रिपोर्टर होइना महाक से ऑफिस दा लाक्लमी अदुदुगा महाक की ममानबी दिव्या का थेनरमी दिव्या ना हरमी नंग हौजिता लाइरा अखोई चटके तौरमबने दुगा सैजी मा थिनजरुबनिने थुननि खेलामरा लरे सारा बिगेरेगे से चिलो करी कालो दुना लोहंबे काते ओरमोइने वइने येंगुने दत्ता तुबो नमिदांना पार्टी लेबा आइदि दम तुमनि बे मसिजे अजादुना मखोई पिगो लाक्तना मैडम नंग बॉस ना कौबनी अस कइनोने हारगा मा बॉस ना बचलमी सेनमदना नुपा मा मोटर बाइक थौदुलामी महाक्सी मिनिस्टर की सीए होइबनी मंगोन नुपा फोन तौरमी अदुगा हारकी नंग थबक तो लोरबरा लोजरे सा अदो मिनिस्टर की लुपा करो तरा दुना कमाय तौवा अदुदे इदि काव हे मिनिस्टर दु याम सावबनिको करिगुम नंग कातु कारण तौ तारगदी माजे पॉलिटिकल करियर पुलोय लोरनी अदुगा कोइजे जेल लेदुनी नंग जे काले ऑफिस लेब्रा आई सोरक लई आई अदु तादि नंग यू-टर्न लौरो अदुगने ऑफिस बा चलो अदुगा थबक तो ngasi नुंगदां फाकि मंगदो लोइगदमनिको होय फारे हाइदुन नुपादुना लंबी की डिवाइडर लेबा कंक्रीट ब्लॉक तो हाइदोक्तुना महांगना यू-टर्न लौरमी
ꯌꯨꯇꯔ ꯂꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯅꯣꯠꯄꯦꯗ ꯑꯃꯗ ꯅꯣꯠ ꯇꯧꯁꯤꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯔꯆꯅꯥ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯥ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯑꯃꯁꯨꯡ ꯐꯪꯂꯝꯃꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯩꯅꯣꯅꯦ ꯇꯝꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯨꯊꯠꯇꯨꯅ ꯃꯍꯥꯛ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯉꯁꯥꯏꯒꯤ ꯌꯨꯇꯔ ꯂꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯨ ꯆꯪꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯆꯃꯦꯟꯅ ꯃꯍꯥꯛꯀꯤ ꯀꯨꯔꯤꯌꯔ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯨꯔꯤꯌꯔꯗꯨ ꯄꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯔꯆꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯁꯨꯟꯗꯔ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯁꯨꯟꯗꯔꯁꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯗꯦ ꯀꯦꯌꯔ ꯑꯃ ꯑꯩ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ ꯗꯦ ꯀꯦꯌꯔꯗꯨꯗ ꯑꯩ ꯊꯥꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯨꯟꯗꯔꯅ ꯌꯥꯈꯤꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯩꯒꯤ ꯀꯔꯤꯌꯔꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈꯔꯦ ꯅꯪꯅꯁꯨ ꯑꯩ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯕꯛ ꯇꯧꯍꯟꯕ ꯌꯥꯔꯕꯗꯤ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯨꯅ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯅꯪ ꯀꯩꯗꯧꯕꯩ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯄꯩꯁా ꯇꯥꯜꯂꯛꯏꯁꯦ ꯅꯪ ꯄꯦꯟꯗ꯭ꯔꯕꯣ ꯅꯪ ꯄꯦꯟꯕ ꯄꯦꯟꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯑꯩꯁꯤ ꯖꯣꯕ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯤ ꯅꯪ ꯖꯣꯕ ꯇꯧꯕꯩ ꯋꯥ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯁꯨꯟꯗꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯧꯕ ꯃꯇꯝꯗ ꯁꯨꯡꯇꯥ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯟꯗꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯗ ꯆꯪꯍꯜꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯐꯥꯗ ꯇꯨꯝꯕ ꯇꯥꯔꯝꯈꯤ ꯃꯍꯥꯛꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯏꯃꯤꯡꯗꯨꯗ ꯈꯪꯍꯧꯗꯕ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯁꯨꯟꯗꯔꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯇꯝꯗꯨꯗ ꯁꯨꯟꯗꯔꯒꯤ ꯃꯆꯥꯒꯤ ꯁꯦꯂꯦꯞꯇꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯁꯨꯟꯗꯔꯅ ꯁꯦꯂꯦꯞ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯀꯥꯡꯗ꯭ꯔꯨꯅ ꯁꯦꯂꯦꯞꯇꯨꯗ ꯌꯨ ꯁꯦꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗ ꯁꯨꯟꯗꯔ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯁꯦꯂꯦꯞ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯔꯆꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯦꯂꯥꯝ ꯈꯣꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯔꯆꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯅꯣꯏ ꯑꯗꯥꯏꯗꯣ ꯅꯣꯡ ꯆꯨꯕꯗꯒꯤꯗꯤ ꯅꯪꯁꯨ ꯋꯥꯈꯜꯂꯣꯟꯒꯥꯁꯦ ꯃꯑꯣꯟ ꯈꯜꯂꯝꯗꯧ ꯃꯥꯜꯂꯤꯗ ꯕꯁꯟꯇ ꯂꯥꯛꯑꯝꯗꯧ ꯃꯥꯜꯂꯦꯀꯣ ꯀꯗꯥꯏꯗꯒꯤ ꯕꯁꯟꯇꯅꯣꯗ ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯀꯥꯏ ꯁꯥꯗꯣꯏꯕ ꯅꯪ ꯅꯨꯡꯉꯥꯏ ꯂꯩꯗꯥꯏꯅꯦ ꯅꯪꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯆꯅꯥꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯗꯣ ꯑꯩꯒ ꯁꯤꯗꯩꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁ꯭ꯋꯥꯏꯗ ꯅꯪ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯌꯥꯔꯦ ꯐꯠꯇ꯭ꯔꯗꯤ ꯉꯥꯡꯉꯛꯑꯅꯨ ꯅꯪꯒꯤ ꯑꯣꯐꯤꯁꯇꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯅꯤ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯃꯥꯁꯦ ꯑꯩ ꯎꯕ ꯃꯇꯝꯗ ꯄꯪꯐꯥꯗ ꯄꯥꯈꯠꯂꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯗꯦ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯀꯥꯏꯗꯩꯅꯣꯍꯦ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯪꯒꯤꯅꯦ ꯎꯄꯨ ꯃꯅꯨꯡꯗ ꯑꯩꯅ ꯔꯦꯗ ꯗ꯭ꯔꯦꯁ ꯑꯃ ꯊꯝꯃꯝꯕꯅꯤ ꯃꯗꯨ ꯔꯦꯗ ꯗ꯭ꯔꯦꯁꯇꯣ ꯂꯤꯠꯂ ꯆꯠꯂꯨꯀꯣ ꯃꯗꯨ ꯆꯠꯇꯥꯔꯒꯗꯤ ꯅꯪ ꯅꯨꯄꯥꯁꯨ ꯐꯪꯉꯅꯤ ꯅꯆꯥꯁꯨ ꯄꯣꯛꯑꯅꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯗꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩ ꯏꯆꯥ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯗꯣꯏꯅꯣꯅ ꯈꯟꯕꯅꯤꯅ ꯏꯁ ꯀꯌꯥꯗ ꯐꯥꯁ ꯑꯣꯏꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯌꯥꯔꯦ ꯍꯣꯔꯦꯟꯅꯦ ꯑꯩꯅ ꯊꯝꯃꯝꯕ ꯔꯦꯗ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂ ꯆꯠꯂꯨꯀꯣ ꯍꯣꯏꯕ ꯆꯠꯀꯦꯕ ꯅꯪ ꯂꯣꯇ꯭ꯔꯤ ꯐꯥꯎꯒꯗꯕꯅꯤ ꯀꯔꯤ ꯂꯣꯇ꯭ꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯌꯦꯡꯉꯨꯅꯦ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯔꯒ ꯐꯣꯟ ꯊꯝꯅꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯗꯀꯤ ꯗꯤꯚꯥꯏꯗꯔꯗꯨꯗ ꯀꯣꯟꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯨ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯀꯣꯟꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯇꯨ ꯃꯍꯥꯛꯅ ꯁꯦꯝꯖꯤꯟꯗꯨꯅ ꯗꯤꯚꯥꯏꯗꯔꯒꯤ ꯃꯌꯥꯏꯗ ꯊꯝꯂꯝꯃꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯑꯩꯅ ꯅꯝꯕꯔ ꯈꯔ ꯅꯣꯠ ꯇꯧꯔꯕ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯅꯝꯕꯔ ꯈꯔ ꯏꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯔꯆꯅꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯆꯅꯥꯅꯁꯨ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯔꯆꯅꯥ ꯑꯣꯐꯤꯁꯇ ꯌꯧꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯛꯅꯔꯝꯃꯤ ꯏꯁ ꯀꯩꯅꯣ ꯍꯦ ꯉꯁꯤꯗꯤ ꯅꯨꯄꯤꯁꯤ ꯉꯟꯅ ꯂꯥꯛꯏꯗ ꯀꯩꯅꯣ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯑꯩ ꯗ꯭ꯔꯦꯁꯄꯨ ꯌꯥꯝ ꯐꯖꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯐꯖꯩꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯆꯦꯗꯨ ꯂꯧꯊꯣꯛꯑꯒ RTO ꯑꯣꯐꯤꯁꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯕꯗꯨꯗ ꯃꯍꯥꯛꯅ
ꯃꯁꯤ ꯅꯝꯕꯔꯁꯦ ꯑꯝꯇ ꯅꯣꯠ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯝꯇ ꯈꯤꯇꯪ ꯊꯨꯅ ꯄꯤꯔꯛꯑꯣ ꯅꯝꯕꯔꯗꯣ TS21CD ꯀꯣ ꯑꯗꯨꯒ 7785 ꯁꯤꯟꯖꯜꯂꯄ ꯑꯣ ꯑꯝꯇ ꯕꯕꯨ ꯊꯨꯅ ꯍꯥꯏꯔꯛꯎꯀꯣ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯁꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯤꯇ꯭ꯌꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯈꯤ ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯤꯇ꯭ꯌꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯈꯤ ꯔꯆꯅꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯦ ꯆꯧꯀ꯭ꯔꯤꯁꯤꯗ ꯑꯝꯇ ꯐꯝꯃꯨꯁꯦ ꯃꯗꯨꯗꯒꯤ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯀꯩ ꯇꯧꯔꯤꯒꯦ ꯅꯪ ꯊꯕꯛꯁꯤꯕꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯍꯨꯔꯥꯟꯕ ꯈꯔ ꯃꯤ ꯍꯥꯠꯄ ꯈꯔ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯇꯔꯒꯤ ꯊꯕꯛꯁꯤꯕꯨ ꯀꯔꯤꯕꯨ ꯑꯅꯧꯕ ꯑꯣꯏꯗꯣꯔꯤꯒꯦ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯥꯔꯇꯤꯀꯜ ꯈꯔ ꯄꯤꯈꯤꯕꯗꯣ ꯅꯪ ꯄꯥꯕ꯭ꯔꯣ ꯃꯗꯨ ꯀꯩꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕꯕꯨꯗꯤ ꯐꯪꯉꯤ ꯁꯔꯨ ꯃꯀꯣꯛ ꯈꯔ ꯃꯤ ꯈꯔ ꯌꯥꯜꯂ ꯂꯩꯔꯝꯃꯦꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯅ ꯊꯤꯖꯤꯜꯂꯤꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔꯗꯤ ꯆꯥꯟꯅꯩ ꯏꯁ ꯀꯩꯅꯣ ꯍꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯤ ꯑꯅꯥ ꯀ꯭ꯔꯥꯏꯝꯒꯤ ꯊꯕꯛꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯁꯤꯗꯤ ꯅꯪꯅ ꯑꯍꯥꯟꯕꯅꯤꯍꯦ ꯑꯗꯣ ꯑꯩ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯩꯗꯤ ꯂꯩꯔꯝꯃꯤꯁꯦ ꯑꯗ ꯄꯤꯔꯛꯀꯦꯁꯦ ꯀꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯔꯆꯅꯥꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯈꯕꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯗꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯆꯦꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯄꯤꯔꯛꯀꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗꯒꯤ ꯔꯆꯅꯥꯅ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯐꯦꯚꯔ ꯑꯝꯇꯪ ꯄꯥꯝꯃꯤ ꯁꯤꯒꯤ ꯃꯣꯏꯒꯤ R.K. ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯡꯁꯤꯒꯤ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯑꯩ ꯄꯥꯝꯃꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯂꯩꯒꯗ꯭ꯔꯣ ꯑꯗꯣ ꯑꯩ ꯂꯩꯕ꯭ꯔꯗꯤ ꯌꯦꯡꯒꯦ ꯗꯇꯥꯕꯦꯁꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯂꯧꯊꯣꯛꯑꯒ ꯊꯝꯃꯒꯦ ꯍꯌꯦꯡꯂ ꯍꯣꯔꯦꯟꯂ ꯑꯗꯨꯁꯨ ꯂꯧꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗ ꯅꯨꯡꯇꯤꯒꯤꯕꯨ ꯆꯠꯂꯤꯅꯤꯅꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯕꯥꯏ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯆꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯗꯤꯇ꯭ꯌꯅ ꯔꯆꯅꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯄ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯔꯆꯅꯥ ꯊꯤꯔꯛꯈꯤ ꯔꯆꯅꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯑꯗꯤꯇ꯭ꯌꯅ ꯊꯤꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯃꯗꯨ ꯄꯤꯔꯛꯄ ꯃꯇꯝꯗ ꯔꯆꯅꯥꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯀꯣꯐꯤ ꯑꯃꯇꯪꯗꯤ ꯊꯧꯁꯤꯗꯅ ꯑꯁ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩꯗ ꯔꯆꯅꯥꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗꯨꯗ ꯑꯗꯤꯇ꯭ꯌꯗꯨ ꯃꯍꯥꯛꯀ ꯀꯣꯐꯤ ꯊꯛꯄ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯗꯤ ꯑꯗꯤꯅ ꯀꯣꯐꯤ ꯄꯨꯔꯛꯇꯨꯅ ꯔꯆꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯕꯗꯣꯗꯔꯥꯗꯩꯅꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇꯦꯗ ꯑꯩ ꯃꯨꯝꯕꯥꯏꯗꯩꯅꯤ ꯑꯩ ꯊꯥ 3 ꯐꯥꯔꯦ ꯁꯤꯗꯩ ꯍꯣꯡꯉꯛꯄ ꯑꯗꯣ ꯅꯪꯒꯤ ꯑꯉꯥꯡꯗꯤ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯀꯩꯅꯣ ꯑꯗꯤꯇ꯭ꯌ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯃꯥꯟꯗ꯭ꯔꯕꯣ ꯑꯩꯁꯤꯕꯨ ꯌꯨꯝꯒ ꯄꯥꯜꯂꯕ ꯃꯥꯜꯂꯕ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦꯗ ꯅꯪꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯁꯦ ꯁꯨꯝ ꯃꯥꯟꯗꯅ ꯍꯥꯏꯕꯅꯤꯗ ꯃꯗꯨꯗ ꯔꯆꯅꯥꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣꯗ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯀꯩꯅꯣ ꯑꯗꯣ ꯐꯔꯦꯅꯦ ꯅꯪꯒꯤ ꯑꯍꯨꯝꯁꯨꯕ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯏꯆꯥ 3ꯒ ꯂꯩꯔꯕ ꯃꯥꯜꯂꯕ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯕꯒꯤ ꯃꯥꯜꯂꯣꯏꯗꯣꯏꯅꯣ ꯃꯥꯜꯂꯤ ꯀꯩꯅꯣ ꯃꯗ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯂꯩꯗꯤ ꯂꯩꯕꯅꯦ ꯑꯗꯣ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯂꯩꯔꯦ ꯑꯩꯁꯨ ꯅꯨꯄꯤꯗꯤ ꯊꯤꯅꯤꯡꯕꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯁ ꯂꯨꯍꯣꯡꯍꯧꯔꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯖꯔꯣꯏꯀꯣ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣꯗ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯒꯤ ꯃꯃꯤꯡꯅ ꯀꯩ ꯀꯧꯕ ꯀꯩꯗꯧꯔꯒꯦ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯕ꯭ꯔꯣ ꯃꯥꯕꯨ ꯅꯠꯇꯦꯗ ꯑꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯒꯜ ꯑꯣꯏꯔꯤ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥ ꯑꯝꯇꯒ ꯀꯣꯏꯔꯛꯇ꯭ꯔꯤꯕ ꯄꯥꯝꯕꯕꯨꯗꯤ ꯂꯩꯕ ꯖꯥꯠꯅꯤꯗ ꯑꯗ ꯍꯥꯏꯕ ꯉꯝꯗꯕ ꯏꯁ ꯌꯥꯔꯦꯗ ꯏꯕꯦꯝꯃ ꯅꯣꯏꯅ ꯃꯔꯣꯟ ꯑꯃ ꯇꯣꯂꯣꯞ ꯄꯤꯔꯝꯗꯥꯏꯗꯗꯤ ꯑꯩ ꯇꯣꯂꯣꯞꯁꯤ ꯍꯦꯟꯒꯠꯄꯤꯌꯨ ꯁꯤ ꯋꯥꯠꯂꯤꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯥꯗ ꯍꯥꯏꯔꯝꯗꯥꯏꯗꯗꯤ ꯏꯀꯥꯏꯒꯥꯅ ꯍꯣꯏꯗ ꯑꯩꯁꯤꯕꯨ ꯑꯗꯥꯝꯅ ꯄꯪꯕ ꯃꯤꯁꯨ ꯈꯟꯒꯅꯨꯗ ꯅꯪ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯅꯨꯄꯥ ꯂꯩꯇꯦꯅ ꯈꯪꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯗꯨ ꯅꯨꯄꯥꯗꯣ ꯇꯁꯦꯡꯅ ꯑꯩ ꯄ꯭ꯔꯄꯣꯁ ꯇꯧꯔꯅꯤ ꯅꯪ ꯍꯥꯏꯔꯗꯤ ꯇꯥꯟꯖꯥꯗꯨꯗ ꯔꯆꯅꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯁ ꯂꯥꯛꯂꯝꯃꯤ ꯑꯁ ꯑꯩ ꯏꯗꯤꯇꯔꯒꯤ ꯃꯦꯁꯦꯁ ꯑꯃ ꯂꯥꯛꯑꯦ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯀꯣꯟꯅ ꯎꯅꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯔꯆꯅꯥ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯗꯤꯇ꯭ꯌꯅ ꯔꯆꯅꯥꯗꯨꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯆꯅꯥ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯪ ꯅꯃꯥꯟꯅꯕꯤꯒ ꯂꯩ ꯂꯥꯛꯄ꯭ꯔꯣ ꯑꯩꯈꯣꯏ ꯏꯗꯤꯇꯔꯅ ꯑꯩꯉꯣꯟꯗ ꯐꯤꯂꯝ ꯇꯤꯀꯦꯠ 2 ꯄꯤꯔꯛꯑꯦꯕ ꯐꯤꯂꯝ ꯔꯤꯚ꯭ꯌꯨ ꯇꯧꯕꯒꯤ ꯑꯗꯣ ꯑꯝꯇ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯅꯕꯤꯌꯨꯅꯦ ꯃꯥꯒ ꯅꯪ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯀ꯭ꯔꯥꯏꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕ ꯅꯪꯅ ꯃꯨꯚꯤ ꯔꯤꯚ꯭ꯌꯨ ꯇꯧꯅꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯅꯣꯅꯤꯗ ꯐꯤꯂꯝꯗꯣ ꯀ꯭ꯔꯥꯏꯝꯒꯤ ꯐꯤꯂꯝ ꯑꯣꯏꯕ ꯑꯗꯨꯗꯨꯅꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯁꯪꯉꯤ ꯑꯗꯨꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕꯗꯣ ꯑꯩ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯌꯥꯝ ꯐꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯔꯆꯅꯥꯗꯣ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯗꯤꯇ꯭ꯌꯅ ꯈꯜꯍꯧꯏ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯏꯌꯦ ꯅꯩꯁꯜꯂꯦꯍꯦ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯅꯩꯁꯜꯂꯦ ꯃꯥꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯅꯣꯛꯐꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯗꯒꯤ ꯃꯍꯥꯛꯅ ꯍꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤꯗꯨꯗ ꯃꯦꯁꯦꯁ ꯊꯥꯈꯤ ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯁ ꯌꯥꯝ ꯊꯤ ꯂꯛꯀꯤ ꯑꯣꯏꯈ꯭ꯔꯦꯍꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯁ ꯊꯥꯔꯝꯃꯤ
ꯇꯥꯟꯖꯥꯗꯨꯗ ꯔꯆꯅꯥꯗ ꯃꯍꯥꯛꯀꯤ RTOꯒꯤ ꯑꯣꯐꯤꯁꯇ ꯂꯩꯕ ꯃꯃꯥꯟꯅꯕꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯃꯤꯡ ꯏꯁꯜꯂꯨꯁꯦ ꯃꯃꯤꯡꯅ ꯁꯨꯟꯗꯔ ꯀꯧꯏ ꯑꯗꯨꯗꯨꯒ ꯒꯥꯔꯤꯅ ꯃꯣꯇꯣꯔꯁꯥꯏꯀꯜꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯁꯤ ꯂꯩꯔꯦ ꯉꯥꯏꯈꯣ ꯑꯝꯇ ꯏꯁꯟꯈꯤꯒꯦ ꯑꯦꯗ꯭ꯔꯦꯁꯇꯨ ꯏꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯨꯟꯗꯔ ꯊꯤꯕ ꯁꯨꯟꯗꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯥꯛꯂꯝꯃꯤ रचना चंपा मखोई सेक्यूरीटी लापगी अमसुंग ममिंग इसलमी सुंदर की मयूम बेल याम कन खिलमी कनामता लाक्तबदगी कनामता हंबीदबदगी तुमिन हलखिरमी हलब रचना आदित्य फिल्म येंदुलरमी फिल्म येंग लोरबा हलप मतंदा अस ngसाई फिल्म दो आइदिने सबटाइटल पावदा फिल्म जे येंद्रमी ओइने दुबुदि चुम्मिने आइजु मथंगदि हिंदी फिल्म मोय येंगदि तमिल फिल्म येंगबसे कोकलोय गावे सबटाइटल पानबो होनाबदा फिल्म लोय येंद्रे अदि रचना नारके ngसाई फिल्म दो आई अदबाय तौनि खादि मोय लेतारि ngसाई तोम मदमने असुबुदि हॉरर फिल्म येंगने न फै एना हॉरर फिल्म पामब्रने हॉरर फिल्म दि दम पामिना कइनो अस नंग भूत प्रेत थाजरने कदोय थाजरोइदनो हंगाम लेमिना मम लेरे अफब लेमिना फतब लेरे लाई अफब लेमिना लाई फतबजु लेताबनि हाइदना मकोय युम तमना लागलमी मयुम हेगाव मतमना रचना नाके करी ब्रेक फालोने मसक फजब नुपी म यावरिने हत ब्रेक फाइजिबो बेमा ब्रेक से फाददने गाइज रेपो यारोदरिबा अदु गाइज जुने खोय तामोय गाइनि ओ माइ गाइज से माया मे गाइ ओरे कसनतेदा अदोय रचना खलम हंगे ngasi nang बालेरो कइगिनो नतेना नंग सिदि याम फजरंबा कइनो आइजु सुम फजदबा हाइजु नतेदा ngasi नंग से ड्रेस का नाना सेरादना इरुगल जथोगा याम केरा लापुदा हाइबे वानिदा ये कइनो हाइजुबो आइजुबो ना हागे इरुजदबा मीजे टाइपनि नंग खलिसे नतेदा ngasi जना याम हेन फजै हाइबनि ओ फाइने ददि अदो ngasi याम फजै हाइजदुरि नंग हागे आइजे याम तोय तोय येंग मजानिने नतेदा आई क्राइम रिपोर्टर जो होइदना अदुगि वानिदा अदु तारेना नुपी खुदिमक से याम मुन येंगम तारे ददि नुपी खुदिमक नतेदा आइना येंगबो नुगाइबदुबदबु येंगबै वानि अदु फारे ngasiदि आई चलगे अदुगा हयेंगमु थेनरजिको हाइदना नुपादु चटकिरमी रचनाना हराव हरावना महाकी अपार्टमेंट सापु मतमदा पुलिस गाड़ी अमा खामक्तना गाड़ीदुदगी पुलिस अमा कुमथरमी अदुदुगा सिगी एड्रेस सिबु कायदनोमता हंगेनि सी एड्रेस सिदि अखोय एड्रेस निना सा अखोय हाइबनि पिदो सिलेरे अदुगी मखोयगी एसआई दो कुमथरखी नंग रचनारा माने आई रचनानि कदवरे नंग साय पुंग अमा मुगे ममाना फोन अमा लाप्रा लाए अदु कदवरगे अदु मीना फोन दवदि फोन पाखपदि कदवबि आई ngसाय मूवी थिएटर दा लay अदु तोनिने करी मूवी थिएटर हाबा हौजि नंग थेलामि दो कनानो इमानबनि सा करी नमानब्रा नंग नुपारा साय अदु खुंबगी तकाता दब्रा खले अदुगा कइनो आई बो कोचंग खोंग हंगिजिबो नंग लाइजे रोंग एड्रेस लापो माले सा करी रोंग एड्रेस हाबा से यंगसे सी एड्रेस से नंग नत्रा से नंबर से नंग नत्रा नंबर दुबुदि माने सा तो कइनो इजे कौदुजे तुमिना ने गाइड फमो कांस्टेबल नुपी म थोलकी अदुदगी कांस्टेबल नुपीदना रचना पुगे तो मतमदा सा कइनो आई पुजुजे आई सपंगमोय स्वाइदने सीन क्रिएट तौरकनुको मिसिंजने फोनदने वीडियो नंबरने इंटरनेट थागलदिने याम फजरोय अदुनने तुमिनने मीने हाइगेजि बप चलो ऑफिस से कांस्टेबल असिनु पीजे अमता हाकलो हाइदना मखोय गाइड हापसनदुना रचनाबु पुलिस स्टेशन तमन पोरखिरमी तंजादुदा रचना की फोन दा आदित्य की फोन लागलबी फोन अदु मुल्लदुना पुलिस ता कइनो माय फोन जे लॉक्शनद्रि बाहुज बाबा कनाला फोन तोरैदो इस आदित्य ऑफिस का है ने सिरा नंग पादो फोन तो को फोन से लोकसे लो दुगा फोन तो स्विच ऑफ तो को दुगा असोना कंद इरा गत वे है दो यूनिट का थाजलु आदित्य ने फोन हंजन हंजन तो खिरमी दुबु रचना की फोन दी स्विच ऑफ लेदना फोन दुबु पाकलम खिते अदुना आदित्य पायलट जना फोन तो लेबलमी मखोई पुन्ना लाउतना पुलिस स्टेशन यो खिरमी पुलिस स्टेशन यो मतमदा एसआई दुना हरकी कोई सा लाखरबा लाखरे सर अलुतादी नुपी से पुसलो अदुगा बहंग बहंग थोंनाबा मफमदुदा नुपी मा कंप्लेन तौदुना लेरमी नुपीदुना हाकी ngarang ibani khanagibani adubu asmai tawni di khangde kai matana khanagibna haise koi ngarang saksa sana aise tabak tawrogen haibani adubu mahana yaram kide adugi matang dagi sum khanagibani kai tawna tawge haise tabak tudi lepti du oi tabak tawgen haibani ma khana tabak tawbasi yarami du sum yarak tabdagi khanarakpani
ꯇꯥꯟꯖꯥꯗꯨꯗ ꯔꯆꯅꯥ ꯆꯪꯂꯛꯑꯝꯃꯤ ꯅꯪꯅ ꯔꯆꯅꯥ ꯍꯥꯏꯗꯣ ꯃꯥꯅꯤ ꯁꯥꯔ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗꯇꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯥꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯒ ꯁꯨꯟꯗꯔ ꯎꯅꯅꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏ ꯂꯥꯛꯄ ꯄꯥꯎ ꯇꯥꯕ ꯈꯣꯠꯄꯗꯤ ꯂꯩꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯃꯛꯇꯤ ꯇꯥꯖꯗꯦ ꯑꯗꯣ ꯁꯤ ꯅꯨꯄꯤꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯔꯆꯅꯥꯗ ꯑꯃꯨꯛ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯈꯪꯖꯗꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯅꯪ ꯀꯞꯄꯗꯣ ꯌꯥꯔꯦ ꯈꯔ ꯅꯁꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯣꯀꯣ ꯑꯗꯨꯒ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯆꯅꯥꯕꯨ ꯏꯟꯇꯔꯣꯒꯦꯁꯟ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤ ꯃꯐꯝꯗꯨꯗ ꯑꯦꯁ ꯑꯥꯏ ꯅꯥꯌꯛꯇꯨ ꯐꯥꯏꯜ ꯈꯔ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯍꯥꯏꯈꯤ ꯅꯥꯌꯛ ꯅꯪ ꯀꯩꯗꯧꯔꯤ ꯁꯥꯔ ꯑꯩ ꯐꯥꯏꯜ ꯈꯔ ꯁꯦꯝꯃꯝꯕꯅꯤ ꯅꯪ ꯐꯥꯏꯜꯗꯣ ꯁꯦꯝꯕꯗꯣ ꯉꯥꯏꯈꯣꯀꯣ ꯑꯁꯤꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟꯁꯦ ꯑꯝꯇ ꯇꯧꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯅꯥꯌꯛꯀ ꯏꯟꯁꯄꯦꯛꯇꯔꯗꯨꯒ ꯄꯨꯟꯅ ꯆꯪꯂꯝꯃꯤ ꯔꯆꯅꯥꯅ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯑꯩ ꯐꯥꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩ ꯐꯥꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯁꯨꯟꯗꯔ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯁꯨꯟꯗꯔ ꯍꯥꯏꯁꯤꯕꯨ ꯁꯥꯔ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯃꯁꯛ ꯈꯪꯗ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯨꯟꯗꯔꯒꯤ ꯃꯌꯨꯝ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯁꯥꯔ ꯑꯩ ꯁꯨꯟꯗꯔꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯀꯩꯗꯧꯕꯩ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯥꯌꯛ ꯀꯩꯅꯣꯗ ꯄꯤꯔꯣ ꯐꯥꯏꯜ ꯑꯝꯇ ꯄꯤꯔꯣ ꯅꯪ ꯉꯔꯥꯡ ꯔꯦꯖꯤꯁꯇꯥꯔꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡꯒ ꯐꯣꯟ ꯅꯝꯕꯔꯒ ꯏꯔꯝꯃꯤꯁꯤꯗꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯁꯥꯔ ꯁꯤ ꯐꯣꯇꯣꯁꯦ ꯌꯦꯡꯉꯨꯁꯦ ꯃꯗꯨ ꯐꯣꯇꯣꯗꯨ ꯎꯕ ꯃꯇꯝꯗ ꯔꯆꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯨꯟꯗꯔꯁꯤ ꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯃꯤ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯥ ꯍꯥꯠꯂꯤꯁꯦ ꯃꯔꯝ ꯍꯥꯏꯌꯨ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯍꯥꯠꯆꯗꯦ ꯑꯩ ꯃꯥꯕꯨ ꯈꯪꯗꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯒꯅꯨ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯃꯤ ꯍꯥꯠꯂꯤꯁꯦ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯉꯔꯥꯡ ꯋꯥꯏꯗ ꯆꯠꯂꯒ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯅꯪꯅ ꯍꯥꯠꯇꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗ ꯀꯩꯗꯧ ꯆꯠꯂꯤꯅꯣ ꯁꯥꯔ ꯑꯩ ꯉꯔꯥꯡꯁꯦ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯥ ꯎꯅꯗꯕꯤꯗ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯈ꯭ꯔꯦ ꯊꯣꯡ ꯐꯅꯌꯥꯝ ꯊꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯊꯣꯡ ꯍꯥꯡꯗꯣꯛꯇꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯥ ꯍꯥꯠꯇꯦ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯁꯥꯔ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯁꯨꯟꯗꯔꯒ ꯎꯅ ꯆꯠꯂꯤꯗꯤ ꯁꯥꯔ ꯑꯩꯁꯦ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯏꯟꯇꯔꯟꯁꯤꯞ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯑꯗꯨꯗꯨꯒ ꯀ꯭ꯔꯥꯏꯝꯒꯤ ꯔꯤꯄꯣꯔꯠ ꯃꯇꯥꯡꯗ ꯑꯩꯁꯦ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯇꯪ ꯏꯅꯕ ꯇꯧꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯇꯣꯔꯤꯅꯣ ꯍꯥꯏꯁꯦ ꯁꯥꯔ ꯑꯥꯔ.ꯀꯦ ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯁ꯭ꯇꯣꯔꯤ ꯏꯕꯅꯤ ꯅꯪ ꯑꯥꯔ.ꯀꯦ ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯒ ꯁꯨꯟꯗꯔ ꯁꯤꯕꯁꯤꯒꯗꯤ ꯀꯩ ꯃꯔꯤ ꯂꯩꯅꯗꯣꯏꯕ ꯁꯥꯔ ꯃꯍꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯗꯀꯤ ꯗꯤꯚꯥꯏꯗꯔꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯀꯣꯟꯀ꯭ꯔꯤꯠ ꯕ꯭ꯂꯣꯛꯁꯤꯡꯗꯣ ꯊꯥꯡꯇꯣꯛꯑ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯕ꯭ꯂꯣꯛꯁꯤꯡꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯗꯦ ꯑꯗꯨꯗꯨꯅ ꯃꯁꯤꯁꯤꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯆꯥꯛ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯗꯨꯅ ꯃꯁꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯦꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯗꯤ ꯁꯨꯟꯗꯔꯁꯤꯅ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯅ ꯌꯨ ꯇꯔꯟ ꯂꯩꯔ ꯆꯠꯈꯤꯁꯤꯅꯤ ꯑꯗꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯁꯨꯟꯗꯔꯅ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛꯁꯦ ꯍꯥꯡꯇꯣꯛꯑꯦ ꯍꯥꯏꯕꯗꯤ ꯁꯥꯔ ꯃꯗꯨꯒꯤ ꯖꯒꯥꯗꯨꯗ ꯌꯨꯝ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃ ꯚꯤꯈꯥꯅꯤꯗꯨꯅ ꯂꯩꯖꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯒ ꯅꯨꯡꯇꯤꯒꯤ ꯗꯤꯚꯥꯏꯗꯔꯗ ꯂꯩꯔꯤꯕ ꯕ꯭ꯂꯣꯛꯁꯤꯡꯁꯦ ꯂꯧꯊꯣꯛꯄ ꯃꯤꯁꯤꯡꯗꯨꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯨ ꯏꯁꯜꯂꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯏꯁꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯣ ꯐꯔꯦꯅꯦ ꯃꯥꯅ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛ ꯍꯥꯡꯇꯣꯛꯑꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪ ꯍꯦꯛꯇ ꯄꯕ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯠꯂꯨ ꯌꯥꯕ꯭ꯔꯕ ꯁꯥꯔ ꯑꯩꯅ ꯃꯥꯕꯨꯗꯤ ꯍꯥꯠꯀꯦꯗꯤ ꯍꯥꯏꯗꯦꯗꯅ ꯍꯥꯠꯁꯨ ꯍꯥꯠꯇꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯇꯣꯛꯄꯒꯤꯗꯃꯛꯇ ꯈꯛꯇꯅꯤ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧ ꯆꯠꯂꯤꯁꯦ ꯑꯇꯩꯒꯤ ꯂꯧꯕ ꯆꯠꯄ ꯅꯠꯇꯦ ꯃꯥꯗꯤ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛ ꯂꯧꯊꯣꯛꯄꯁꯦ ꯑꯣꯂꯦꯝꯄꯤꯛꯀꯤ ꯃꯦꯗꯜ ꯐꯪꯕꯁꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯅꯪꯅ ꯏꯟꯇꯔꯚ꯭ꯌꯨꯒ ꯂꯧ ꯆꯠꯄꯤꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯁꯥꯔ ꯃꯗꯨꯒꯤ ꯗꯤꯚꯥꯏꯗꯔ ꯕ꯭ꯂꯣꯛꯇꯨ ꯍꯥꯡꯇꯣꯛꯄꯗꯒꯤꯅꯦ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥꯅ ꯊꯣꯛꯏꯁꯦ ꯃꯤ ꯀꯌꯥꯅ ꯁꯤꯔꯤꯁꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯅꯣꯅ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯆꯠꯄꯒꯤ ꯋꯥꯅꯤ ꯇꯟꯖꯥꯗꯨꯗ ꯏꯟꯁꯄꯦꯛꯇꯔꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯁꯥꯔ ꯇꯧꯔꯤ ꯑꯗꯨꯗꯨꯒ ꯈꯔ ꯊꯨꯅꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯈꯔ ꯊꯨꯅꯕ ꯇꯧꯅꯍꯦ ꯃꯦꯗꯤꯌꯥꯅ ꯄ꯭रेशꯔ ꯃꯌꯥꯝ ꯄꯤꯁꯜꯂꯛꯑꯦꯅꯦ ꯑꯩꯉꯣꯟꯗ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯥꯔ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩ ꯔꯤꯄꯣꯔꯠꯇꯣ ꯂꯣꯏꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯁꯥꯔ ꯐꯔꯦ ꯕꯕꯥ ꯇꯧꯀꯣ ꯅꯥꯌꯛꯁꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯔꯤꯃꯥꯟ ꯔꯨꯝꯗ ꯊꯥꯖꯤꯟꯈ꯭ꯔꯣ ꯁꯥꯔ ꯔꯤꯃꯥꯟ ꯔꯨꯝꯗ ꯀꯩꯗꯧꯕꯩ ꯊꯥꯗꯣꯏꯅꯣ ꯃꯌꯨꯝ ꯊꯥꯈꯤꯕꯅꯣ ꯀꯩꯗꯧꯒꯦ ꯃꯌꯨꯝ ꯊꯥꯕꯗꯣ ꯌꯥꯕꯗꯤꯅꯦ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯀꯦꯁ ꯅꯠꯇꯦꯅꯦꯁꯦ ꯁꯤꯔꯤꯕ ꯃꯤꯗꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤ ꯑꯃꯒꯤ ꯁꯤꯅꯤꯅꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯕꯅꯤꯅꯦ ꯑꯗꯨꯅ ꯄ꯭रेशꯔ ꯃꯌꯥꯝꯁꯤꯅ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯈꯤꯇꯪꯗꯤ ꯂꯨꯔꯦ ꯁꯤꯒꯤ ꯀꯦꯁꯁꯦ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯀꯥꯟꯗꯅꯦ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥ ꯔꯤꯃꯥꯟ ꯔꯨꯝꯗ ꯊꯥꯖꯤꯟꯈ꯭ꯔꯣ ꯑꯗꯨꯒ ꯄ꯭ꯔꯚꯥꯀꯔ CCTV ꯐꯨꯇꯦꯖꯁꯤꯡꯗꯨ ꯌꯦꯡꯉꯨ ꯃꯤꯅꯤꯠ ꯕꯥꯏ ꯃꯤꯅꯤꯠ ꯌꯦꯡꯉꯨꯀꯣ ꯑꯗꯨꯗꯨꯒ ꯀꯃꯥꯏꯅ ꯀꯩ ꯊꯣꯛꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯕꯤꯜꯗꯤꯡꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯨ ꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯗꯣ ꯐꯣꯟ ꯅꯝꯕꯔꯁꯤꯡꯗꯣ ꯑꯗꯨꯁꯨ ꯆꯦꯛ ꯑꯃ ꯇꯧꯀꯣ ꯇꯟꯖꯥꯁꯤꯗ ꯌꯨꯝꯗ ꯌꯦꯡꯉꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏꯅꯦ ꯃꯊꯥꯅ ꯃꯔꯣꯝ ꯁꯥꯔꯀꯥꯟꯁꯤꯗ ꯌꯨꯝꯗ ꯃꯔꯣꯟ ꯑꯃ ꯃꯗꯒꯤ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯁꯥꯔ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯅꯥꯌꯛ ꯅꯪꯕꯨ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯀꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯅ ꯂꯧꯒꯦ
ꯁꯥꯔꯩꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯃꯥꯜꯂꯤ ꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯁꯨꯟꯗꯔꯗꯨ ꯁꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯀꯌꯥꯝ ꯆꯨꯝꯃꯤꯅꯣ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯅꯤꯡꯉꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯁꯤꯒꯤ ꯀꯦꯁꯁꯦ ꯌꯥꯔꯤꯈꯩꯗꯤ CID ꯌꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯃꯊꯛꯇꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩ CID ꯌꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯆꯠꯂꯒꯦ ꯃꯗꯨꯒꯤ SI ꯅꯥꯌꯛꯇꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯏꯟꯁꯄꯦꯛꯇꯔꯗꯨ ꯁꯤꯟꯗꯣꯛꯑꯕ ꯃꯇꯨꯡꯗ ꯆꯪꯂꯛꯇ꯭ꯔꯒ ꯀꯃꯂꯥꯗ ꯍꯥꯏꯔꯛꯈꯤ ꯀꯃꯂꯥ ꯍꯥꯏꯁꯤ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤꯗꯨꯕꯨꯅꯤ ꯀꯃꯂꯥ ꯔꯤꯃꯥꯟ ꯍꯣꯝꯗ ꯐꯣꯟ ꯇꯧ ꯑꯗꯨꯗꯨꯒ ꯁꯤ ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯥ ꯑꯃꯗ ꯑꯍꯤꯡ ꯂꯦꯟꯕ ꯇꯥꯕꯅꯤ ꯁꯥꯔ ꯑꯩ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯟꯗꯣꯏꯁꯦ ꯑꯩ ꯌꯨꯝꯗ ꯊꯥꯕꯤꯌꯨ ꯀꯃꯂꯥꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯏꯈꯣ ꯀꯃꯂꯥ ꯁꯥꯔ ꯔꯤꯃꯥꯟ ꯍꯣꯝꯗ ꯊꯥꯕ ꯍꯥꯏꯁꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯏ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯅꯦ ꯑꯁ ꯎꯄꯥꯏ ꯂꯩꯇ ꯇꯧꯔꯤꯅꯦ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯨ ꯑꯗꯨꯗꯨꯒ ꯆꯦꯁꯤꯡꯗꯨꯁꯨ ꯑꯝꯇ ꯂꯧꯁꯟꯅꯕ ꯇꯧꯀꯣ ꯁꯥꯔ ꯑꯩꯕꯨ ꯌꯨꯝꯗ ꯊꯥꯕꯤꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯁꯥꯔ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯦ ꯍꯥꯠꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯦꯗ꯭ꯔꯦꯁ ꯑꯩꯒꯤ ꯑꯁꯦꯡꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡꯁꯦ ꯀꯩꯗꯧꯕꯩ ꯍꯥꯞꯄꯝꯗꯣꯏꯅꯣ ꯃꯁꯤꯗ ꯀꯟꯐ꯭ꯌꯨꯖꯟ ꯈꯔ ꯂꯩꯔꯦ ꯁꯥꯔ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯀꯦꯁꯁꯤꯒꯤ ꯀ꯭ꯂꯨꯁꯤꯡꯁꯦ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯐꯥꯗꯕ ꯌꯥꯗꯕꯩ ꯐꯥꯕꯅꯤꯀꯣ ꯁꯥꯔ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯁꯨꯟꯗꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯛꯇ ꯅꯠꯇꯦ ꯏꯔꯤꯁꯦ ꯃꯁꯤꯗ ꯏꯗ꯭ꯔꯤꯁꯦ ꯑꯦꯗ꯭ꯔꯦꯁ 10 ꯑꯃꯁꯨ ꯌꯥꯎꯔꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯡꯁꯦ ꯅꯨꯡꯇꯤꯒꯤ ꯗꯤꯚꯥꯏꯗꯔꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯇꯔꯟ ꯂꯩꯗꯨꯅ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤꯗꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝꯁꯤꯡꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯟꯗꯔꯒꯗꯧꯕꯩ ꯍꯥꯠꯇꯣꯏꯅꯣ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯃꯣꯏ 10ꯁꯨ ꯄꯨꯟꯅ ꯍꯥꯠꯂꯣꯏꯗ꯭ꯔꯥ ꯁꯥꯔ ꯉꯥꯏꯈꯣ ꯅꯪꯅ ꯅꯝꯕꯔꯁꯤꯡꯁꯤꯗꯤ ꯀꯥꯏꯗ ꯂꯧꯔꯤꯕ ꯁꯥꯔ ꯃꯐꯝꯗꯨꯗ ꯚꯤꯈꯥꯔꯤ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯄꯤ ꯑꯗꯨꯗꯨꯒ ꯅꯝꯕꯔꯁꯤꯡꯁꯦ ꯃꯥꯅ ꯏꯁꯜꯂꯣꯅ ꯏꯁꯜꯍꯟꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯤꯔꯛꯄꯅꯤ ꯑꯣꯀꯦ ꯑꯗꯨꯗꯨꯅ ꯍꯥꯏꯁꯤꯗꯤ ꯅꯪꯁꯦꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ 10 ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯆꯠꯂꯦ ꯁꯤꯅꯦꯕ ꯁꯥꯔ ꯅꯠꯇꯦ ꯑꯩ ꯁꯨꯟꯗꯔꯗ ꯍꯥꯟꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯦꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯗꯦ ꯀꯥꯏꯅꯣ ꯌꯦꯡꯈꯤꯕꯤꯔꯣ ꯗꯥꯏꯔꯤꯗꯨ ꯌꯦꯡꯉꯒ ꯁꯤꯒꯤ ꯃꯃꯥꯡꯗ ꯔꯥꯖꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯕꯤꯗ ꯀꯩꯒꯤꯗꯃꯛꯇ ꯁꯨꯟꯗꯔꯒꯤ ꯍꯥꯟꯅ ꯂꯧꯔꯤꯅꯣ ꯅꯪꯗꯤ ꯁꯥꯔ ꯅꯨꯃꯤꯠꯇꯣ ꯑꯩ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯈꯤꯕ ꯑꯃꯁꯨꯡ ꯃꯃꯥꯡ ꯊꯥꯗꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯩ ꯅꯥꯛꯇ ꯂꯩꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯗꯨꯅ ꯆꯠꯄ ꯐꯔꯛ ꯇꯥꯗꯅ ꯑꯩꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯨꯟꯗꯔꯒꯤꯁꯦ ꯍꯥꯟꯅ ꯂꯧꯕ ꯆꯠꯄꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯕꯦꯒꯔꯗꯨ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯈꯪꯖꯩ ꯃꯥ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯚꯤꯈꯥ ꯑꯗꯨꯝ ꯅꯤꯔꯒ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯉꯥꯛꯇ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯃꯗꯨꯗꯒꯤꯗꯤ ꯔꯆꯅꯥ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ SI ꯅꯥꯌꯛꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯖꯦꯔꯣꯛꯁ ꯀꯥꯞꯊꯣꯛꯑꯒ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯁꯤꯒꯤ ꯒꯥꯔꯤ ꯅꯝꯕꯔꯁꯤꯡꯁꯦ RTO ꯑꯣꯐꯤꯁꯇ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯀꯅꯥꯒꯤꯅꯣ ꯑꯝꯇ ꯊꯤꯗꯣꯛꯆꯣꯀꯣ ꯑꯗꯨꯒ SI ꯅꯥꯌꯛꯅ ꯑꯃꯨꯛ ꯁꯛꯇꯤꯗ ꯍꯥꯏꯔꯛꯈꯤ ꯁꯨꯟꯗꯔꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯤ ꯈꯤꯇꯪ ꯊꯨꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ ꯄ꯭ꯔꯚꯥꯀꯔ ꯅꯪ ꯔꯆꯅꯥꯒ ꯆꯠꯂꯒ ꯑꯝꯇ ꯂꯧꯈꯠꯂꯨꯆꯣ ꯁꯥꯔ ꯅꯣꯡꯒ ꯌꯥꯝ ꯆꯨꯕꯁꯦ ꯐꯔꯛ ꯇꯥꯗ꯭ꯔꯥ ꯆꯠꯂꯨꯅꯦ ꯊꯕꯛꯁꯦ ꯌꯥꯔꯛꯇꯣꯏꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯅ ꯔꯆꯅꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯌꯦꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣꯅ ꯍꯪꯉꯛꯈꯤ ꯀꯣꯟꯁꯇꯦꯕꯜꯗꯨꯅꯁꯨ ꯅꯝꯕꯔꯁꯤꯡꯗꯣ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯅꯥꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯈꯤ ꯑꯁꯣꯝꯗꯅ ꯄ꯭ꯔꯚꯥꯀꯔꯅ ꯚꯤꯈꯥꯔꯤꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ SI ꯅꯥꯌꯛꯇ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯐꯣꯟꯗꯨꯗ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯚꯥꯀꯔꯅ ꯁꯥꯔ ꯁꯤꯗꯗꯤ ꯚꯤꯈꯥꯔꯤꯗꯨ ꯂꯩꯇꯦꯗ ꯂꯩꯔꯝꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯆꯤꯟꯗꯒ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯏꯃꯨꯟꯅꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯗꯒꯤ ꯃꯈꯣꯏ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯈꯥꯔꯤ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯚꯤꯈꯥꯔꯤꯗꯨꯕꯨ ꯄ꯭ꯔꯚꯥꯀꯔꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯚꯥꯀꯔ ꯅꯣꯏ ꯊꯤꯕꯗꯣ ꯐꯪꯉꯕ ꯁꯥꯔ ꯐꯪꯉꯦ ꯁꯤ ꯃꯤꯁꯤꯅꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯄ꯭ꯔꯚꯥꯀꯔ ꯃꯥꯁꯦ ꯏꯟꯇꯔꯣꯒꯦꯁꯟ ꯔꯨꯝꯗ ꯄꯨꯁꯜꯂꯣ ꯑꯗꯨꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯨꯔꯣꯀꯣ ꯃꯗꯨꯗꯒꯤꯗꯤ SI ꯁꯛꯇꯤ ꯆꯪꯉꯛꯇꯨꯅ SI ꯅꯥꯌꯛꯇ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯁꯤꯕꯅꯦ ꯍꯥꯏ ꯑꯗꯨꯕꯨ ꯇꯝꯕꯗꯤ ꯉꯝꯗꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯁꯤꯕ ꯃꯇꯝꯗ ꯁꯣꯛꯄ ꯄꯟꯕꯒꯤ ꯗꯥꯛ ꯀꯩꯀꯥꯗꯤ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯄ꯭ꯔꯚꯥꯀꯔ ꯅꯥꯌꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡꯗꯨꯒꯤ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯩ ꯀꯅꯥꯝ ꯆꯪꯉꯛꯇꯦ ꯔꯆꯅꯥ ꯈꯛꯇꯪꯅꯤ ꯆꯪꯉꯛꯑꯝꯃꯤꯁꯦ ꯅꯥꯌꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯟꯗꯔ ꯁꯤꯕꯁꯤꯒ ꯔꯆꯅꯥꯅ ꯕꯤꯜꯗꯤꯡꯗꯨꯗ ꯂꯥꯛꯄꯁꯤ ꯄꯨꯡ 10 ꯃꯨꯛꯇꯤ ꯈꯦꯠꯅꯔꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯗꯤ ꯃꯥꯜꯂꯤ ꯃꯗꯒꯤ ꯄ꯭ꯔꯚꯥꯀꯔꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯔꯆꯅꯥꯒ ꯁꯨꯟꯗꯔꯒꯁꯦ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯁꯦ ꯃꯥꯏ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯕꯗꯁꯨ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯨꯁꯨ ꯑꯝꯇ ꯐꯪꯗꯦꯗ ꯑꯗꯨ ꯇꯥꯔꯗꯤ ꯄ꯭ꯔꯚꯥꯀꯔ ꯅꯨꯄꯤ ꯑꯁꯤ ꯃꯔꯥ ꯂꯩꯇꯕ ꯃꯥꯜꯂꯦ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯁꯥꯔ ꯈꯪꯗꯦꯅꯦ ꯌꯦꯡꯉꯨꯅꯦ ꯋꯥꯔꯤꯅꯦꯅ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨ ꯃꯤ ꯑꯃꯅ ꯌꯨꯇꯔꯟ ꯂꯩꯔꯦꯌꯦ ꯚꯤꯈꯥꯔꯤ ꯑꯃꯅ ꯅꯝꯕꯔꯗꯨ ꯏꯁꯜꯂꯦꯌꯦ ꯑꯗꯨꯗꯨꯒ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯣꯝꯀꯠꯄ ꯆꯠꯂꯤꯕ
ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯪꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯁꯤꯡꯁꯤꯕꯨ ꯄꯨꯔꯥ ꯒꯙꯥꯅꯦ ꯈꯜꯂꯕ ꯀꯩꯅꯣꯝ ꯈꯜꯂꯤ ꯈꯪꯗꯦꯗ ꯄ꯭ꯔꯚꯥꯀꯔ ꯌꯦꯡꯕ ꯑꯗꯨꯅꯤ ꯃꯗꯨꯗꯩꯗ ꯁꯛꯇꯤ ꯆꯪꯉꯛꯈꯤ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏꯔꯣ ꯁꯥꯔꯅ ꯄꯤꯔꯛꯄ ꯉꯁꯥꯏꯒꯤ ꯅꯝꯕꯔꯁꯤꯡꯗꯣ ꯑꯩ ꯆꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝꯁꯤꯡꯗꯨꯁꯨ ꯂꯩꯔꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯥꯌꯛꯁꯦ ꯄꯨꯡꯉꯛꯈꯤ ꯄ꯭ꯔꯚꯥꯀꯔꯁꯦ ꯁꯤ ꯈꯔꯁꯤꯁꯨ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯀꯔꯤꯅꯣ ꯍꯦꯇꯣꯏꯁꯤꯕꯣ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯇꯣ ꯁꯥꯎꯔꯒ ꯔꯆꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯚꯤꯈꯥꯔꯤꯁꯤꯅ ꯅꯉꯣꯟꯗ ꯁꯤꯒꯤ ꯅꯝꯕꯔꯁꯤꯡꯁꯦ ꯄꯤꯔꯒ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯡꯁꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯑꯦꯗ꯭ꯔꯦꯁꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯥꯔ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ RTOꯗ ꯊꯕꯛ ꯇꯧꯏ ꯃꯍꯥꯛꯅ ꯄꯤꯕꯅꯤ ꯅꯪꯒꯤ ꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔ ꯑꯃꯁꯨꯡ ꯃꯃꯤꯡꯁꯤꯡꯁꯦ ꯍꯥꯟꯅꯅꯅꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ 10ꯃꯛ ꯂꯣꯏ ꯁꯤꯈ꯭ꯔꯕꯅꯤ ꯈꯪꯉꯕ ꯔꯆꯅꯥꯅ ꯀꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯁꯦ ꯅꯪꯅ ꯋꯥ ꯂꯣꯠꯂꯒꯗꯤꯅꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯪꯉꯕ ꯁꯥꯔ ꯑꯩ ꯒꯥꯔꯤ ꯅꯝꯕꯔꯁꯤꯒ ꯑꯦꯗ꯭ꯔꯦꯁꯁꯤꯒ ꯗꯦꯠꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯥꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯏꯕ ꯅꯨꯃꯤꯠꯁꯤꯗ ꯗꯦꯠꯁꯤꯁꯨ ꯌꯥꯎꯅ ꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯦꯠꯁꯤꯗꯅꯦ ꯁꯥꯔ ꯃꯈꯣꯏꯅꯅꯤ ꯌꯨꯇꯔꯟ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯗꯦꯠꯁꯤꯒ ꯄꯨꯂꯤꯁ ꯔꯦꯀꯣꯔꯗꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯤꯕꯒꯤ ꯇꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯗꯨꯗꯒꯤ ꯄ꯭ꯔꯚꯥꯀꯔ ꯆꯪꯉꯛꯈꯤ ꯁꯥꯔ ꯚꯤꯈꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯈꯨꯝꯃꯨ ꯌꯥꯗꯦꯅꯦ ꯈꯪꯗꯦꯅꯦ ꯃꯥꯁꯦ ꯃꯔꯣꯟ ꯊꯣꯛꯇꯕ ꯃꯤꯔꯥ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯄꯤꯈꯥꯎ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯅꯣꯠ ꯄꯦꯖ ꯑꯃ ꯌꯥꯎꯔꯝꯃꯤ ꯄꯤꯔꯛꯄ꯭ꯔꯣ ꯅꯣꯠ ꯄꯦꯖꯇꯣ ꯀꯩꯅꯣ ꯔꯆꯅꯥ ꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯀꯩꯅꯣ ꯁꯥꯔ ꯑꯩ ꯈꯪꯖꯗꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯁꯥꯔ ꯑꯩ ꯈꯪꯖꯗꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯃꯥꯅ ꯌꯨꯇꯔꯟ ꯂꯩꯕ ꯃꯤꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯣ ꯏꯁꯟꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯅꯤꯅ ꯊꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯔꯆꯅꯥ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯅꯉꯣꯟꯗ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯄꯤ ꯇꯥꯔꯒꯗꯤ ꯗꯦꯠ ꯏꯒꯗ꯭ꯔꯥ ꯏꯅꯤ ꯁꯥꯔ ꯑꯗꯨꯒ ꯀꯔꯝꯕ ꯗꯦꯠ ꯏꯗꯣꯏꯕ ꯉꯁꯤꯒꯤ ꯗꯦꯠ ꯏꯒꯅꯤ ꯁꯥꯔ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯁꯨ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯅꯝꯕꯔꯁꯤ ꯉꯁꯤꯒꯤ ꯇꯥꯡꯁꯤꯗ ꯏ ꯇꯥꯔꯒꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯔꯃꯦꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯔꯃꯦꯁ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯝꯇ ꯅꯣꯠ ꯇꯧꯁꯜꯂꯣ ꯑꯗꯨꯗꯨꯒꯅꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯊꯤꯗꯣꯔꯛꯑꯣ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯁꯦ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯤ ꯕꯦꯒꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯐꯨꯔꯒ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯈꯤ ꯍꯥꯏꯌꯨ ꯌꯥꯗꯕꯗꯒꯤ ꯁꯛꯇꯤ ꯑꯝꯇ ꯃꯆꯤꯟꯁꯦ ꯋꯥ ꯉꯥꯡꯍꯜꯂꯨ ꯃꯥꯅ ꯋꯥ ꯉꯥꯡꯗ ꯇꯥꯔꯗꯤ ꯀꯦꯁꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏ ꯑꯗꯨꯒ ꯄ꯭ꯔꯚꯥꯀꯔ ꯁꯤꯂꯣ ꯁꯤꯒꯤ CCTV ꯐꯨꯇꯦꯖ ꯀꯦꯃꯦꯔꯥꯗꯅꯦ ꯃꯁꯤꯒꯤ ꯅꯝꯕꯔꯁꯤꯅ ꯌꯨꯇꯔꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯝꯇ ꯆꯦꯛ ꯇꯧꯔꯣ ꯃꯗꯒꯤꯗꯤ ꯔꯃꯦꯁ ꯆꯪꯉꯒ ꯁꯥꯔ ꯁꯤꯒꯤ ꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯆꯠꯂꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯀꯩꯅꯣ ꯊꯨꯅ ꯆꯠꯅꯕ ꯍꯣꯏ ꯁꯥꯔ ꯊꯧꯗꯣꯛꯆꯔꯛꯑꯒꯦ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯚꯥꯀꯔꯁꯨ ꯇ꯭ꯔꯥꯐꯤꯛ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯗꯨꯗꯨꯒ ꯎꯄꯥꯏ ꯂꯩꯇꯗꯅ ꯔꯆꯅꯥꯒ ꯀꯣꯟꯁꯇꯦꯕꯜ ꯑꯃꯒ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯅꯥꯌꯛꯀ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯅ ꯃꯁꯤꯗꯩꯗ ꯃꯂꯤꯛ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯁꯥꯔ ꯑꯥꯗ ꯂꯩꯔꯦ ꯃꯂꯤꯛ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯛꯏ ꯁꯥꯔ RK ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯌꯨꯇꯔꯟ ꯂꯩꯈꯤꯕ ꯁꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯁꯤꯁꯤꯒꯤ ꯃꯥꯏ ꯗꯤꯇꯦꯜꯁ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯁꯥꯔ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯇꯧꯊꯣꯛꯆꯔꯛꯑꯒꯦ ꯃꯗꯨꯗꯩꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯕꯦꯜ ꯌꯥꯝ ꯀꯟꯅ ꯈꯤꯡꯉꯝꯃꯤ ꯅꯥꯌꯛꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯕꯦꯜꯕꯨ ꯑꯗꯨꯃꯥꯏꯅ ꯈꯤꯡꯅꯕ꯭ꯔꯣ ꯅꯦꯝ ꯄ꯭ꯂꯦꯠꯇ ꯊꯥꯔꯤꯕ ꯃꯃꯤꯡꯁꯦ ꯈꯔ ꯄꯥꯔ ꯌꯦꯡꯉꯨꯅꯦ ꯁꯣꯔꯤ ꯁꯥꯔ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯁꯔꯠ ꯀꯨꯃꯥꯔ ꯍꯥꯏꯁꯦ ꯁꯣꯝ ꯑꯣꯏꯕꯤꯔꯕ ꯀꯅꯥꯅꯣ ꯕꯕꯥ ꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ ꯕꯦꯜ ꯈꯨꯍꯣꯡꯗꯨꯕꯨ ꯀꯩꯅꯣ ꯑꯉꯥꯡ ꯇꯨꯝꯃꯤꯁꯤ ꯂꯣꯏ ꯍꯧꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗꯤ ꯀꯅꯥ ꯇꯨꯝꯍꯟꯗꯣꯏꯅꯣ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯁꯤꯒꯤ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯁꯣꯝꯒꯤꯔꯥ ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯃꯥꯔ ꯅꯠꯇꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯕꯥꯏꯛꯅꯤ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯁꯤ ꯅꯨꯄꯤꯁꯤ ꯎꯈ꯭ꯔꯕ꯭ꯔꯥ ꯎꯗ꯭ꯔꯤ ꯔꯆꯅꯥ ꯅꯪꯗꯤ ꯃꯥꯁꯦ ꯎꯈ꯭ꯔꯕ ꯎꯗ꯭ꯔꯤ ꯅꯪ ꯉꯁꯤ RK ꯄꯨꯔꯝꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯌꯨꯇꯔꯟ ꯂꯩꯔ ꯂꯥꯛꯄ꯭ꯔꯥ ꯑꯩ ꯂꯩꯔ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯅꯪ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥꯗꯤ ꯂꯩ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯅꯪ ꯑꯗꯨ ꯈꯪꯉꯒ ꯀꯝꯄ꯭ꯂꯦꯟ ꯏꯒꯦ ꯍꯥꯏꯔꯣ ꯋꯥꯔꯦꯟ ꯄꯨꯔꯛꯄ꯭ꯔꯣ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯀꯥꯏꯗꯅꯣ ꯅꯪ ꯆꯪꯉꯤꯗꯣ ꯀꯩꯅꯣ ꯅꯪ ꯊꯤꯗꯣ ꯋꯥꯔꯦꯟ ꯄꯨꯔꯛꯇꯅ ꯍꯦꯛꯇ ꯆꯪ ꯌꯥꯕ꯭ꯔꯣ ꯅꯣꯏ ꯍꯌꯦꯡ ꯀꯣꯔꯠꯇ ꯂꯣꯏ ꯀꯧꯈꯠꯂꯨꯔꯥ ꯂꯣꯏ ꯁꯁꯄꯦꯟ ꯇꯧꯔꯥ ꯂꯣꯏ ꯁꯁꯄꯦꯟ ꯆꯠꯀꯦꯔꯥ ꯑꯩ ꯍꯥꯏꯁꯦ ꯇꯥꯗꯕ꯭ꯔꯥ ꯅꯣꯏ ꯐꯔꯦ ꯌꯨꯝꯁꯦ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯑꯣ ꯑꯩ ꯇꯧꯅꯤꯌꯦ ꯅꯣꯏ ꯀꯣꯔꯠꯇ ꯄꯨꯈꯠꯂꯒ ꯂꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯗꯨꯅ रचनागा मोय अहम पुनः थोलक्लामी मदुदगिदी नायकना मोय कॉन्स्टेबल हायमी नंग असिदि सिदा हिंग लेप ताबनी अदुदुगा मा चेंति यंगको सेनो लोय हे पुलिस की थबक नि तो जिगा वॉचमैन की थबक ओइन पियगुम तवदरा मी ऑर्डर इन द वन थबक संजादुदा सरक कुमार की मबांगदा सगोंगी खुआ अमा तारखी मदुदगिदी सरक कुमार से कनारोम नि यंगपगी वखन सामिन नम फंगलकी मदुदगिदी महागना सगोंगी खुबदु टेबल में थमदुना लाखिरमी नायक अमसुंग रचनासु वरी सादुना लाखमी तंजादुदा प्रभाकर फोन तौरे सार चुमे मदु नुपादुनी कोर्ट अमजु लेले वकील नोरदौ माले माने ब्रो हाइदोगा यूटन ले सके हबदो तंजादुदा नायक की गाड़ी मथक्ता
Sarat Kumargi asiba hakchang ama tarakirami madudagidi makhoi loina pakanarami madudagi nungalakpa matamda inspector adu phone da wari sanaduna wakhan nungaitana matha sara laki lawyer ama koi gai mathakta tarasi haibdo madui moi lawyer kangu tuna press conference tongni haibani adu conference to amta yethokhinaba haibiyoba aduga inspector duna nayak taraki nayak nangna tawrise kadawino adu nupido aina ngara demand homna taw wairaga nangna kadawsali bata sara investigation to wasapani investigation to bula bumi si to kama tawa sara taina te mandu amma katang sibana te magi notepad to da atopa number taram se yawami makhoi singduju yutan laibada siba ngatani aduduna numitu da mahaksu yutan lai haduna investigation to wasalobani aduna mahak sibani aduduga koina sum thiba matamda madugi yutan du tabu hekdairuba mi khutimakse loina maksi aduduna masise suicide har case hata close option sara khoi se masi case kitang hakchana na khanban di chumi kitang makha thana investigation to wise adu taraga de nupi ado misi singjiga mari leina ba saka de da nupi do namidang du da khoi adu lebi nei ni adu na mar kmai ha tuna adu de gi thaza du da constable na chi ma pudu la rami se yong se si jini ko pomai sondagi postmortem report ni suicide ni da ha jini yare clear se lo sang lo sa da adugane makata rono sa sikidangdi makata di phane yare ka toroge aduga to ba siriba singdudi khoi sagi area da sibna te to ba jaga sibini adune kese sare dum thupsalo anu pidri gale bazu tum marala jade na thadok piro ka integration room dale ta sasla afam da rachna yam ki tun le ram ki adagi inspector na ha ki nang karim khalo no yare postmortem da to bo matam da sundagi se harpanati suicide na hare nang chatpe yarani madudagi inspector dara makha taraki aduga nangi asagi notepad ta iriba number singdo mi kanata da share to onuko karigo du share to ta di nang phalak tarak yai nadu nangi punsi jumang yai ko nayak se pimza je mayum tanan thimbiru rachna bu sai nayak na mayum tanan thinblak lami tanja du da rachna na haraki sar aizira le jete habde chumbanatra oi chumi yare nang nara le te habde khange se de kendo khalo se nang nara le te habse ai nang onda sure wala ge ko nang kendo pakalo no hai duna rachna du mayum da sanglami mayum da sanglakpa matung da rachna du tawom khangdana mathanda kapsa tuna ren ki karino ai to bidi sibo hai duna ma se pakatuna mathanda kapsarami madudagi di asai na eksu aake pulongi flyover mathaktor lakuna lambi gi divider leiba block sing du halai mafam da thamduna thamami mafam aduna nai na khalaki masiki jaga sida kari bulai ri jano kari gi damakta accident huino aduga u-turn da leiduna satkhiba mi sing jibu khudak da si aduga suicide to budang susi masi kari gi damakta wari jano tanzadu da aditya na rachna da phone torokirami aduga rachna du phone pairamde madudagi di SI na actually mahaki office ta postmortem tawtuna sundagi report pirakhiba doctor singdum ko good afternoon son magra santani aina bantani aina chantani nakoi na piraiba masi report sida nakoi na kaigumba chingaba amati yamba yai madu kai no ai khangni na nakoi chikawuni haibadi khusi sida chingnaba yaba mohunda mi atega manadaba mai pattern gumba sibagi kaigumba clue gumba yauk taragati madu khangge na nakoi kawuni ta thodona koina yemba matamdadi imani manaba ngatenta siba jibu society bu chingnaringai oiba maram kamta leitabra kalida madagiti doctor kangudana sara koi thabak le hobe pesa na bataroge pare ado kaigumba problem le ta jo ai heta ka okay du la piu ko hoi sa koi la sege ai mo koi hong thokirami madagiti moi constable na changlaga sara pravakar sana asi sing sa da piu na pirakpane pare tanzadu da aditya ga rachna ga office thenarami rachna na kadore phone tawi phone pakati ai je thabaki pressure kha lebna phone ga da pakat pasangdre kadang chen ba tu gi ni haraga rachna do tumile nam sakirami aditya jukari nu ne rachna tawisi go ha makandu ne haw madagi doctor amna nayak ki manakta sir aina case handle taw matamda karigumba amali thenagi phambiu du report am tingi jagi awra yembise adugi report nte report amado sarsi yembe sigi mai makute yawriba makuse ka ibe mawongsi
ꯑꯩꯈꯣꯏꯒꯤ ꯌꯨ ꯐꯣꯔ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯇꯥꯏꯞꯇ ꯀꯛꯏ ꯑꯗꯨꯒ ꯃꯥꯅ ꯀꯛꯏꯁꯦ ꯀꯔꯤꯒꯨꯝꯕ ꯁꯨꯁꯥꯏꯠ ꯇꯧꯒꯗꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯁꯤꯔꯝꯗꯥꯏꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯦ ꯄꯦꯇꯔꯟ ꯅꯥꯏꯅ ꯀꯩꯁꯨ ꯀꯛꯑꯣꯏ ꯃꯥꯅ ꯁꯤꯗꯩꯗ ꯕ꯭ꯂꯦꯗꯁꯤꯅ ꯎꯪꯉꯒ ꯀꯛꯄ ꯍꯥꯏꯕꯗꯤ ꯌꯨ ꯃꯥꯅ ꯀꯛꯏꯁꯦ ꯃꯁꯤꯁꯦ ꯈꯤꯇꯪꯗꯤ ꯆꯤꯡꯅꯔꯛ ꯑꯣꯏ ꯐꯔꯦ ꯐꯔꯦ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯠꯆꯔꯒꯦ ꯑꯣꯀꯦ ꯐꯔꯦ ꯂꯦꯡꯊꯣꯛꯄꯤꯔꯣ ꯃꯗꯨꯒꯤ ꯅꯥꯌꯛꯇꯨ ꯏꯟꯁꯄꯦꯛꯇꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯒꯦ ꯅꯥꯌꯛ ꯌꯥꯔꯦ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯂꯣꯏꯁꯤꯜꯂꯣ ꯃꯗꯨꯒꯤ ꯀꯦꯁꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣꯀꯣ ꯑꯗꯨꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁꯁꯦ ꯁꯨꯝ ꯅꯈꯨꯠꯅ ꯄꯥꯏ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯁ ꯑꯆꯧꯕ ꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯃꯦꯗꯤꯌꯥꯗꯅꯦ ꯑꯩꯈꯣꯏꯁꯦ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯣꯏꯔꯕꯅꯤ ꯂꯣꯌꯔꯗꯨ ꯅꯪꯒꯤ ꯖꯤꯞꯇ ꯃꯊꯛꯇ ꯇꯥꯔ ꯁꯤꯔꯤꯗꯣ ꯑꯗꯨꯗꯨꯅꯅꯦ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯂꯣꯌꯔꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯃꯤꯒꯤ ꯂꯣꯟ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯨꯅ ꯕꯤꯜꯗꯤꯡꯗꯨꯁꯨ ꯀꯥꯔꯁꯨ ꯂꯣꯟ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯂꯣꯟꯗꯣ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯦ ꯁꯨꯁꯥꯏꯠ ꯇꯧꯖꯔꯤꯕꯅꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯀꯦꯁꯇ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯀꯦꯁꯁꯦ ꯌꯨꯇꯔꯟ ꯀꯦꯁꯇꯨꯒ ꯃꯔꯤ ꯂꯩꯅꯩꯅ ꯄꯣꯔꯛꯄꯅꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯌꯨꯇꯔꯟꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯔꯤ ꯃꯃꯤꯡꯗꯣ ꯔꯆꯅꯥ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯌꯥꯎꯋꯤ ꯁꯥꯔ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯄꯤꯔꯛꯀꯦ ꯅꯝꯕꯔꯗꯨꯁꯨ ꯀꯛꯊꯠꯈ꯭ꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯏꯟꯁꯄꯦꯛꯇꯔꯅ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅꯁꯨ ꯅꯥꯌꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤ ꯌꯨꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯁꯤ ꯌꯨꯁꯤꯒꯤ ꯑꯥꯔꯊꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯔꯆꯅꯥꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯃꯤꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨ ꯇꯔꯟ ꯂꯧꯕꯒ ꯍꯦꯛꯇ ꯁꯤꯔꯤꯕꯅꯣ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯡꯍꯣꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯪꯈꯥꯏ ꯊꯣꯛꯅ ꯁꯦꯝꯖꯕꯅꯤ ꯑꯍꯥꯟꯕ ꯄꯥꯔꯠꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯪꯂꯩ ꯔꯤꯚꯤꯌꯨ